ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ? ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯝꯂꯣꯝꯗ ꯍꯦꯟꯖꯥꯡ ꯈꯔ ꯄꯤꯒꯦ. ꯍꯧꯖꯤꯛ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏꯁꯦ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯄ ꯌꯥꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯐꯝꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃꯠꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ. ꯍꯣꯏ, ꯍꯥꯏꯕꯨꯗꯤ ꯍꯥꯏꯔꯛꯇꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯄꯤꯅꯤꯡꯕ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯄꯥꯟꯖꯕ ꯑꯩꯈꯣꯏꯒꯤ ꯍꯦꯟꯖꯥꯡ ꯃꯅꯥ ꯃꯁꯤꯡꯗꯣ ꯑꯗꯨ ꯍꯦꯛꯑꯒ ꯏꯄꯥꯝꯂꯣꯝꯗ ꯈꯔ ꯄꯤꯈ꯭ꯔꯒꯦ. ꯑꯗꯨꯅ ꯑꯩ ꯍꯤꯡꯒꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯎꯈꯤꯒꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ, ꯍꯦꯟꯖꯥꯡ ꯍꯦꯛꯄꯁꯦ. ꯏꯅꯦꯝꯄꯣꯛꯀ ꯏꯀꯨꯕꯣꯛꯀꯅ ꯑꯥꯗ ꯄꯨꯅꯕ ꯍꯦꯟꯖꯥꯡ ꯍꯦꯛꯄꯤꯕ ꯍꯧꯔꯝꯃꯦ. ꯍꯋꯥꯏ ꯅꯠꯇꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯒ ꯍꯦꯛꯄ ꯍꯧꯔꯝꯃꯦ. ꯑꯩꯁꯨ ꯍꯦꯛꯄ ꯌꯥꯎꯔꯨꯈꯤꯒꯦ. ꯍꯋꯥꯏ ꯃꯅꯥ ꯍꯦꯛꯇꯣꯏꯅꯦ ꯍꯧꯖꯤꯛ. ꯑꯩꯈꯣꯏ ꯕꯕꯥꯗꯤ ꯍꯋꯥꯏ ꯃꯅꯥꯁꯦ ꯍꯋꯥꯏ ꯃꯅꯥꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯕꯕꯥꯗꯣ. ꯑꯗꯨꯅ ꯍꯋꯥꯏ ꯃꯅꯥ ꯈꯔꯁꯨ ꯍꯦꯛꯑꯒ ꯄꯤꯕꯤꯈꯤꯒꯦ. ꯕꯨꯔꯤꯒ ꯊꯣꯡꯅꯕ ꯃꯅꯥ ꯑꯅꯧ ꯑꯅꯧꯕꯁꯦ. ꯍꯋꯥꯏ ꯑꯁꯥꯡꯕꯤꯁꯨ ꯄꯥꯜꯂꯒꯗꯤ ꯈꯔ ꯍꯦꯛꯑꯒ ꯄꯤꯕꯤꯈ꯭ꯔꯒꯦ. ꯃꯣꯏꯗꯨꯗ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯩꯅꯣ ꯇꯧꯕꯒꯤ ꯂꯩꯕꯒꯤ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯍꯟꯗ꯭ꯔꯦ ꯍꯥꯏꯌꯦꯕ. ꯑꯗꯨꯅ ꯍꯦꯟꯖꯥꯡꯗꯣ ꯂꯩꯐꯝ ꯂꯩꯇꯕꯒꯤ ꯑꯃꯠꯇ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ, ꯆꯥꯕ ꯐꯪꯗ꯭ꯔꯕ. ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯇꯩ ꯑꯃ ꯊꯕꯛ ꯆꯠꯄꯗ ꯄꯤꯕꯤꯈꯤꯒꯦ ꯇꯧꯕꯅꯤ. ꯌꯥꯀꯅꯤ. ꯁꯤ ꯀꯩ ꯈꯔ ꯍꯦꯛꯑꯦ. ꯍꯩꯅꯧꯁꯤꯒ ꯍꯩꯅꯧ ꯂꯣꯏ ꯍꯦꯛꯇꯣꯔꯛꯑꯕꯣ? ꯈꯪꯗꯦ, ꯍꯤꯡꯒꯣꯜꯗ ꯍꯧꯖꯕ ꯂꯩꯖꯕ ꯈꯔꯗꯤ ꯄꯦꯛ ꯇꯧꯁꯟꯖꯔꯦ, ꯍꯥꯞꯆꯔꯦ. ꯌꯥꯝ ꯍꯥꯞꯄꯗꯤ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯈꯔ ꯈꯛ ꯍꯥꯞꯆꯔꯦ. ꯅꯣꯡ ꯆꯨꯔꯦ. ꯁꯤꯅ ꯐꯣꯟꯗ ꯉꯥꯎꯕ ꯀꯥꯡꯕꯨ, ꯒꯦꯝꯗ ꯀꯟꯅ ꯃꯪꯉꯤ. ꯏꯅꯦꯝꯄꯣꯛꯅ ꯊꯔꯣꯏ ꯀꯛꯏ. ꯅꯣꯡꯒ ꯆꯨꯕꯁꯤꯗ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ. ꯊꯔꯣꯏ ꯀꯛꯏꯅꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯊꯣꯡꯗꯣꯏꯅꯦ ꯇꯤꯡꯉꯒ. ꯉꯔꯥꯡꯗꯩ ꯇꯤꯡꯉꯛꯄꯅꯦ. ꯈꯪꯗꯦꯗ ꯀꯔꯝꯕꯅ ꯍꯥꯎꯗꯧ ꯃꯥꯟꯒꯦ, ꯑꯆꯧꯕꯒ ꯃꯆꯥꯒꯅ? ꯑꯩꯅ ꯃꯆꯥ ꯈꯟꯕ. ꯁꯤꯁꯦ ꯆꯥꯛ ꯌꯥꯎꯗꯕꯤꯗ ꯃꯌꯥꯝ ꯆꯨꯞꯄ ꯉꯝꯅꯤ ꯍꯥꯏꯕ. ꯑꯩꯈꯣꯏ ꯑꯥꯒꯤ ꯏꯃꯥꯗꯣ ꯃꯥꯁꯨ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯃꯦ.
Cái nó hay ninh như đó. Hôm ta lôi thần gì ba? Quân đi bên này phường. Quân xa cả mừng à? Ra mà. Ừ. À quay tầm muốn ta alu cái gì đó cả bí cái bộ hôm ta lôi thần rồi. Cái này đi thùng lấy cái mực này cái. Cái này cái tham ra. Tham ra nữa bọn nó. Thабak 비 되니. 안 했는데? 바로 갖고 야우디 가지는. 자. Ai chị 세. gì thế 세. ai kia thế này không được 세. một thi đâu cái này 바로 갖고 야우 아이 할때 고초에. 세. 세. thабak 비 게노니 thабak 라이터 봐. Cái nào? 바로 이거 안 되네. Ai thân đây cái cái. Ai thân kêu cắn. Ngắt tay này. 아까 있네 뭐 바로 이거. ai dạo thế dùng gì nhà có tiền bao nhiêu bao đâu không ạ? tiền bay tiền là bao nhiêu tiền là tiền Tiền bao nhiêu? tiền là tiền là Tiền lấy bay bao nhiêu?